MG Narega की मखार सेंटर थादरप सेंपम पिकपदगी निमित चामनि फान थबक पीबा ngamdabani haina पार्लियामेंट्री स्टैंडिंग कमिटी की टीम दा मणिपुर की चीफ सेक्रेटरी ने खंगनख्रे सिंगमी सिंगी निमित थरम पांगथोख्रे ट्राइबल की राइट सिंग फंगलब मतमदा सिंगमी तमी नुंगसी सानने लेमिनगनि हाइना प्रोग्राम कन्वेनर एस राइस ने फोंगथोख्रे सेल्दोगी फिबम फगलब मतमदा मी सिंग सु फगलकनि हाइना कमर्स मिनिस्टर गोमिदास कोंथौजन फोंगथोख्रे GSCLPS na sangsilaliba khongjang gi sarugam oina mai lambi gi samurudagi sengmaijin fawbada leiba mafam singda paktaknana wakani thum sathakre amasung maya Imphal thodogi GSC na government na thamgiba demand sung thabak onthorok tabadagi jun kulumdoi gi nongyai dagi Imphal more lambi amadi maya lambi da pungni manipan gi ban tawragani hairi mayamu khurumjari aduni miribas impact news ni aita kalamam siam kanaina hauji pungja si phawbagi maruba paw myam da pizari MG Narega की मखार सेंटर थादरलिब सेंफम सिंग पिकप नमरम ओइरगा नुमित चामनि फान थबक पिबा ngamdabani haina पार्लियामेंट्री स्टैंडिंग कमिटी ऑन रूरल डेवलपमेंट 2015-16 की टीम दा मणिपुर की चीफ सेक्रेटरी ओनब किशोर न फोंगदोख्रे ngasi चीफ सेक्रेटरी का ऑफिस चेंबर दा पाउमी खरग उनब अमदा महाकना हाइखिबदा इंग्लिश नि 13 की ओइना जुन माफन फावद सेंटर न लुपा कोटी चनी हुमद्रा तरेत दशमिक अहुम अनि थादरकले अदम ओइनमक निमित चामनि थबक पिननब होनबदा दरकार ओरिब सेनफम असिदी लुपा कोटी लिसिंग अमग चनिपान कुथरानिपान खरे हेना दरकार ओइरी मरम अदुना मखा ताना सेंथंग पिरक्त्रबदी चलिब सही असिदसो निमित चामनि फाना सुना थबक पिब ngamgani थाजदी हाइखि मांगना मखा तारदुना PMGSY की मखादा खुंगंग सिंगदा सेमलिबा लंबी की क्वालिटी की मतंगदसो कुमना खनरखि नोंग याम ताब मरमना याम तोइना लैंडस्लाइड थोप अमसुंग इसिंगना लंबी कया सेंथरिबा असि कोकननबा RCC की लंबी सेमनबसु खनखि इंदिरा आवास योजना की मखादा युम साबा के लोन पीरिबा असि की मथक्ता स्टेट की ओइबा हाउसिंग स्कीम अमा सेमननबा कमिटीना स्टेट गवर्नमेंट दा सजेशन तौरमखि लोइनना साना थकनबा सिजनरिबा इसिंग की टेस्ट तौननबा लैबोरेटरी की मतंगदसु खनखि हाइना फोंगदोखि थास के तारानिपान इम्फाल थुंगलखिबा पार्लियामेंट्री स्टैंडिंग कमिटी ऑन रूरल डेवलपमेंट लिसुनी तराबंगा तरातरो के टीमना ngasi इम्फाल ईस्ट की हराउरो की मफम कया सतुना मिनिस्ट्री ऑफ रूरल डेवलपमेंट ड्रिंकिंग वाटर एंड सैनिटेशन एंड पंचायती राज की मखादा पाइखलिब स्कीम सिंग यंगसिलुरबा मतुंगदा ऑल सेक्रेटरीट की कॉन्फ्रेंस हॉल दा चीफ सेक्रेटरी अमदी मणिपुर गवर्नमेंट की मकोक थोंबा ऑफिशियल सिंगलोनेना कमिटी की चेयरपर्सन डॉक्टर पी वेणुगोपाल लुसिंगबा पार्लियामेंट्री कमिटी गलोनेना मिफम पांगथोकी ngasi mifam aduda standing committee na hanglamba wahang singi chapsaba aiba pakum ama sayolamagi manungda thakragani haina su chief minister na makata na phongdoki job card paiba singda 100 ki changde employment pigadamni adu manipur gidi para sarkar na pithar ko senji yamna pikpana maramoina hogiba saisida 16 days khaktagi employment gi hena piba ngamdi PMGSY gi makara sembaliba khungang gi lambi singi lambi mayam chigi matang jida seminar presentation tawi quality gi issue adum khanai committee sina di yaraga di singi lambi na lambi se concrete oina sabna pani ga haiba singwa recommendation pirami rural gi water supply gi dam sukana khana nei aduga pen latest technology sinaraga ising testing tawra aduga flood ki matamda flood affected mission da karma makal gi ising alu anana se phamanra haiba changa issue me khane जुन तरा निपान लेखिबा मसुंग ngarang soti oikibana maram oiraga oil depot dagi thau singthok nahudabana maram oiraga ngasi thau gi pam khara hangna khidabani thau gi awaba leheloi haina chief secretary onabagi sorna phongdoki mangna haikibada economic blockade na maram oiraga nahan makai mau lansin mangamdan lerakiba thau gi tanker sing ngasi mau lansin lakre madugi manungda petrol gari humpuni thoi diesel gi gari chama LPG gi gari yankhai yauri मियाम की खुदोंग शानबगीदमक्ता थाव की पम्सिंग थोंग लोलंदनब चीफ सेक्रेटरी न मसाना FCS की कमिश्नर मसाद टेलीफोन की खुथांगदा खंगनखी Know your constitutional rights हाइब थीम द हिल पीपल्स डे ngasi पांगथोखरे
Tharomasi Tribal Youth Council Manipur amasung All Tribal Lawyers Association Manipur sindana Singwairong the Labor Tribal Research Institute ki holda pangthokibani. Tharomadra Sada Hills Autonomous District Council ki chairman amadi tongan tongan singi district singi Autonomous District Council ki chairman sing sar yaki. Tribal Mahiru Singh Lup Kaya Yauna, Tongan Tongama Tribal Lup Kaya members Sing Nasar Yaki Bagalunana, Indian Constitution Gi, Article 371, Clause C Gi Matangda, Kananaki. Hills Peoples Digi Thorum Gi, Program Convener, Asu Rising the Thorum Asigamalina High, Indian Constitution na Piriba, Tribal Sing Right Asi, Mapung Fana, Kanganan Thoramasi, Pangtopani, Lunena, Tribal Right Sing Asi, Mapung Fana, Pangalama Matamdada, Singmitami, Nungsi Sanana, Laiminagani Haina, Fongdoki. Manipur si integration kaideningai Manipur si sandi oine leiningai angambon so majority na minority sing buso sok teningai hena special provision yam nungsina state amasi leiningai hena si provision si thambibni adugi damak ojik TYCM ga or tribal lawyer association nangasi sinbasin ekoi gi tribal gi rights phangpham thokbudu ekoi gi rights si ekoi gramaina khangnaga ekoi mayamna fazana mathangda ekoi gi rights to chap chana phangningai ekoi sumaina sinjabni. Commerce and Industries Minister Gomindas Konthaujan Fongdo Kibada Economic Growth Lairaba Matamdada Mi Sing Supagalakani Haina Fongdokre. Tagil Part ki Industrial Estate MS Ranjoy Plastic Industry na Putokpa Fiber Reinforced Plastic Boards Amasung Plastic Fiber gi Potok Sing Launch Toba Amasung Yantopa ki Thoramda Wafamasi Fongdokibani. Thoramadada Minister Gomindas na Makha Taraduna Nongzu Pantahek Loikibaga Vishnupura Amasung Taubalda Industrial State Ama Amam Sagadoriba Asina Lamdamasida Industry ka Marilenaba Potok Sing Hena Putopang Malagani. Lamdamasida Business Taubada Kodong Tiba Uhelabasu Banamasung Blocket Toina Taubasina ni Haiki. Entrepreneurs singna karigomba khodong sada balai hairabadi Minister Masada Natana Commerce and Industries Department officials singbada singnaba laitana pau pibir na Gomidas na appeal su tauki ngasige tharomaduda Minister Gomidas na maikom hangdok liba hi adu mioi samarom tongbayaba Loktak Park ki thangadagi karang phauba mi puthok pusin tawgadaba hi ni akoi sida lois ban numitarani ban loi khiba kuidri Tarani mung ban namu lairani an hairi. Adu itar tarani sita ban laiba matamda how the entrepreneur will survive, how the skilled workers will survive. Adu na question di. Adu koi Imphal ista plastic park isi yam chawba area ma koi da darkar taba not less than 400 acre bu ma koi darkar taba. Haidi future expansion gi yam lai na koi identify tawre Imphal iski area ma da masi ki koi yam kan hona jari. Lamdamasida Inalan Palm System Sana Halwama Sungomena, Komdram Ratani Matak wanted Lautopabo, Yaning Daba, Fong Doctor ZCL Pius na Sangsilakliba, Kongzang Sargam Oina, Mayalam Vigi Samara Udagina, Sang Majin Fawagi Manunda Laiba, Mafam Singda, Wakani from Satakre. Panbaya ZCL PS na Lautoki Bagi Matung Ina, Imphal Mayuldagi, Sataraga Laiba Mafam Singda, Tas Taratrutagi, Paring Naina, Mafam Kayada, Wakani from Sing, Satatun Lakibani. Ngasi samurog dagi na sangmajin fawbagi manung dalaiba mafam kaya da nupi singna Delhi da lairiba bill ani act onto o assembly da anoba bill pass tau ratan wanted lautok pa yaning de ratan wanted lautok pa na GCLPS ke kongjang namthaba ngamloi haina thaba play card sing sijinaduna wakani famadr sathaki Mifam Satareng Manunda Kaitelama de Dukan Sing Tong Lonaki Tungda Mairu Sing Yaw na nupi kaya na lambi asigi mapam kayada human sense semduna kolaw kayasu lauki ILP yahuga mari lenana mamang thagi kunmathoi mas kunitho de GCLPS na kauki ba pungni fanifan gi sinthal le pamasung yahu siga mari lenana police na fazin ke ba mahiroi ani thadoro kadabani haiba demanda college students council manipur na BA BCom amasung BSc parikha thingki ba mari lenana parikha thaudraba mahiroi sing na thas ke kunmanga fawba gi manungda masa masa gi college principal singda report piduna nauna parikha thaba yaragani Wafama Singa Sidiam College Campus Tapang Tokiba, Paumi Sing Unaba Amada CSCM gi Convener Dhanasandra Khaide na Fongdokibani. Mangna Makha Tarduna, Hiramasagi Matang Nangarang Amadingasi CSCM gi Mute Singna Education Minister Amasung Manipur University gi Controller of Examination Unraba Matungda Nauna Parikha Thaba Yabagi Khodong Sabasi Pirakibani Haiki.
ꯃꯍꯩꯔꯣꯏꯁꯤꯡꯅ ꯊꯥ ꯑꯁꯤꯒꯤ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯂꯦꯖ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯅꯅꯕ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯅꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯣꯂꯔ ꯑꯣꯐ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯅꯕ ꯈꯪꯍꯟꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 30ꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 3ꯗ CSCMꯅ ꯁꯤꯟꯗꯨꯅ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯃꯁꯨ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯈꯣꯝꯗ꯭ꯔꯥꯝ ꯔꯇꯟꯕꯨ ꯋꯥꯟꯇꯦꯠ ꯂꯥꯎꯊꯣꯛꯄ ꯌꯥꯅꯤꯡꯗꯦ, ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯅꯧꯕ ꯕꯤꯜ ꯑꯃ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄꯥꯁ ꯇꯧꯕ ꯑꯃꯁꯨꯡ ꯁꯤꯡꯃꯤ ꯇꯝꯃꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯡꯆꯦꯞ ꯊꯥꯗꯨꯅ ꯎꯪꯈꯠꯅꯍꯜꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯔꯦꯂꯤ ꯑꯁꯤ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯣꯏꯅꯅ CSCMꯅ ꯁꯤꯜꯂꯤꯕ ꯃꯣꯇꯣꯔꯁꯥꯏꯀꯜ ꯔꯦꯂꯤ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯁꯨꯡ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯅꯕꯁꯨ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯌꯟ ꯄ꯭ꯔꯥꯏꯃꯔꯤ ꯁꯤꯁꯇꯦꯝ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯏꯍꯧꯗ BA, BSc, BCom second semester, fourth semester ꯑꯃꯗꯤ sixth semesterꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯍꯧꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯀꯣꯂꯦꯖꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯠ ꯑꯃꯈꯛ ꯄꯤꯕꯤꯔꯒ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯡꯅ MUꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔꯗ ꯑꯩꯈꯣꯏ ꯏꯁꯥ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯕꯨ ꯌꯧꯍꯟꯕꯤꯗꯨꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯍꯧꯗ꯭ꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯃꯨꯛ ꯅꯧꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯅꯕ ꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖ ꯏꯁꯇꯨꯗꯦꯟꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 30ꯗ ꯀꯣꯂꯦꯖ ꯏꯁꯇꯨꯗꯦꯟꯠ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯐꯥꯎꯗꯨꯅ ꯑꯩꯈꯣꯏ ꯃꯣꯇꯣꯔ ꯔꯦꯂꯤ ꯁꯥꯏꯀꯜ ꯑꯃꯈꯛ ꯆꯠꯆꯒꯗꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯔꯦꯂꯤ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯅꯥꯏ ꯄꯨꯝꯅꯃꯛꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯦꯂꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ꯫ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 7ꯗ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯒꯥꯔꯤ ꯍꯨꯔꯥꯟꯕꯒꯤ ꯃꯔꯥꯜꯗ ꯃꯤꯌꯥꯝꯅ ꯐꯨꯕꯗ ꯂꯤꯂꯣꯡꯗꯒꯤ ꯃꯣꯍꯝꯃꯗ ꯐꯥꯔꯨꯛ ꯈꯥꯟ ꯑꯃꯁꯨꯡ ꯃꯣꯍꯝꯃꯗ ꯁꯥꯗꯥꯝ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯃꯣꯍꯝꯃꯗ ꯖꯃꯤꯔ ꯀꯧꯕ ꯅꯍꯥ ꯑꯃꯅ ꯁꯣꯛꯍꯟꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯕꯒꯤ ꯃꯥꯌꯣꯛꯇ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ JACꯅ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ 25ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 102 ꯑꯃꯁꯨꯡ ꯃꯌꯥꯏ ꯂꯝꯕꯤꯗ ꯄꯨꯡ 9-9ꯒꯤ ꯕꯟ ꯀꯧꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯎꯃꯤꯁꯤꯡ ꯎꯅꯕꯗ JAC against the brutal killing of Mohammed Farooq Khan, Mohammed Saddam both from Lilong to Rel Ahanbi, Kanglei Khong, amasung Mohammed Zami who is seriously injured convener Mohammed Mustafa na haikibada thokiba thodok asigi matangda waroisin puraknaba JACna mihar pasing serak pihan mayangna demand mari Manipur lengak ta thamki adabo JACna thamkiba demand singa sifawa Manipur lengak na pidana tumin leisin mayaningde maramaduna tha asigi kunithoi fawagi manungda Manipur lengak na sabsaba thabak amata lokhotrabadi matang numitagi national highway number 102 amadi Mayalambi da pung 9-9 ban tauragani haiki. Honorable CM na karigumba dealing tactics sanabi mongda ekoi bu thambirappa JAC na kayarak phone han tawbuda ekoi ga una phangtaba madugi mathakta JAC na minute 10 khakta ekoi ga wari sanabi timing pibio haiba buda CM na karigumba ambo thaboiraktaba masi ekoi JAC na adug metik nungaijete tawbutaba ekoi na masigi thokriba thawdo asiga mari lenena lilongda leiba praja punamongna JAC da akanba pressure pirakuna marum oidroga yanaki wafam singase thabuk oina hek pangthok tripo Lagliba tang kulumdoi Tataruk 2016 National Highway 39 amasung may lambida pung 9-9 gi ban kaujare Congress Party natana Manipur ki territorial integrity ngak pangamloi Congress Party na Manipur ki apun saktam gi damak talipli haina Manipur Pradesh Congress Committee ki President Tian Hauki mafungdokre wafam singa si sugunu block Congress Committee amasung Development Committee sugunu na sinduna Manipur Pradesh Congress Committee ki nauna khalaba office biari op amasung Nipan Suba Kanguzam Mohori Singh Memorial Meritorious Students Prize yenthokpa ki thoram ama masi sugunu Singdam Community Hall da pangthokiba aduga marilena Tian Hauki na fongdokibane MPCC ki President Tian Hauki na makha taraduna hai Manipur miyam na hausiksu Congress Party da thajaba lairi haiba handakta pangthokiba IMC ki mikhal aduna maik sengna takrabane Congress Party ki manungda charang na bakhara leiramnabasu Minister reshuffle tawkiba amasung party asigi anob office bear khankraba matungda mapung fana loisinkhre loinena party asi mapangal kangkhalakle Party asina miyam gi damat lepli amadi noai taba kaya leirabasu miyam na party asida wakat pirau matam sana miyam gi apamba khangna thabak tawjagi haina Tian Haukipna makhata ki Manipuri Congress natana kumsi nai na suleiroi BJP na panga na hazarunu BJP AD party changing na pura pamu hai la company le ko hai la le pani no hai la no pani kap ko hai la kap pani adu kha da bahut ro Mahatma Gandhi har pa IS ka
Congress Party stands for territorial integrity of Manipur. We are for united Manipur. ngasige thoromadra sar yakiba sungunu kendra gi MLA amadi MPCC gi treasurer K Ranjitna lamdamasigi apunmagi saktam thugaina bahonari bami khuzok kharagi thawil sin maram oiraga lamdamasigi apunmagi saktam kahin gumsi miyoi kharana national highway da ban blockade tawduna manipur miyam awaba piri aduba masi thingnana ba haiduna tamda lariba CSO amasong NGO singna counter blockade tawbagi thawong asi achuma khongthang dinate Manipur gi singi mafam kaya da lariba miyoi kaya ngasigi su Manipuri apunmagi saktam kanna ba thawai fawa thagi haiba kaya lairi masigi lengdraba thawdo kaya su miyamna ukraba takiba laikri haina MLA K Ranjit namakha taki ngasigi thorom aduga mari lenana sugunu kendra gi manung sana laiba Manipur board amasong CBS na lauba lisuni taramanga tarataruki class 10 amasong 12 parikhada sada homfugi mathakta hena phangba ngamkhraba mahiroi chahumda Kanguzam Mohori Singh Memorial Meritorious Students Prize Kosinaduna punging thagotki Manipur Thogaibu Pamba means to Sirana Counter Blockade Toga. Manipur Sinipa, Manipur Kanamu Thogai Kam Leva, Adu Border Leva, Sinau Siniano. One of the Toga, Manipur Kanami, Ramayan, Mahani, Mao Satira, Food Rabiapa, Madu Leva, Bukani, Kochaya, Hello Kamana Viva, a Simon Mariba, Yumgi thaba inkhang solambi sai ma palom ta ngai ribini pimasama yumbu na tati tawena tawbadagi senthorpada all Manipur Students Union amsugi volunteers singna thengna badagi sideline infal sinagre angang adu ningthokong ward number 13 dagi ne ma ki mapa aduna nepi atombi amal thiraga laikre amasong mamana mapam da laikre hairi ngasi DM college campus ta labe amsugi office ta pamising unaba mada amsu headquarter gi joint secretary Yambem Ranjan haikibada ningthokong da hostel tawbi vidya kaubi nupi amana angang asibu yokcharagi haina laukraga sagolman moirang leirakta leiba asom manohor hairiba mi asigi yumda thabak inkhang suduna thamlambani haiki angang asi sagolman balika primary school da ming salaga thammi adabu school di kahandi haina su Ranjana makata ki loina angang asibu mahakna leriba yum adugi mapuna phuba saiba tawbadagi ngarang ayupung taramatoi adwaida senthorokpadagi SYDO Sagolman gi volunteers sing angang adubo lausiduna thamlaba matungda MSU da pau pirakpadagi MSU gi volunteers sing satuna angang adubo lausilaba matungda ngasi salan infalda sinakibani haiki masajingbu leitalai sakhangdaba misingda paisa kharagidamagta thabak sunanabagidamagta masagi minungsi kaukthokna thabiriba pibiriba masak khangdabasingna pibiriba si tawbiganu thabak suwanganena thengnabiba haitare lekai gi misingna thengnabiba yarogadi mari leinaba department singda pau pibiyu amadi angangdugi punsibu kanbada mating pangbiyu aduma thabak suwanda yadaba matang laktaragadi hoigi leiriba ngasi chailan imphal gumba mari leinaba NGO sing amadi sarkari oiba department singda mating launanabagidamta haibiyu habasima MSU gi site gi appeal tawjari Voluntary Health Unit Committee RIMS ki taramangar suba foundation ding asi pangthokre Major khulda laiba Manipur Press Club ta pangthokiba foundation dega thorum aduda committee asi ke thau puramba laikhidraba members singda leisu katuna ikai khunabas utki thorum aduda Red Cross Society Manipur ki secretary Dr. Y Mohen amasung RIMS ki IHBT ki head of department Dr. A Barindra Saram amasung senior columnist Sarasan Thiamna matang sina athoiba methung amasung akhanaba methunglen sing oina loikiba oikibulunina Voluntary Health Unit Committee na miyamgi seba tawropa amadi laibaki oiba tongan bi issue singda asopa nanglaba singi mateng pangdun lakpa asida thagaba phongdokibulunina tung koina miyamgi seba tawba ngambu oisinu haina ep mangol piki Thawal Police Station amadi Second Assam Rifles Camp tagi meter samarom tabak lama laiba kenel amadagi ngarang elangmam kan sina phangkiba asina takpadi police na tijin humjin bagi thabakta thawa sadabadagi
achouba khudamni haina Youth Forum for Protection of Human Rights na maral sirakli khabo part to khulakpa lekai dagi elangmam kanan asi haukiba jun gi tang 13 dagi thiba khangdana lerakibani laikedrabi nupi asigi imung manung na haukiba jun 16 da Thawal Police Station da missing complaint tauki hairi asigumba police ki investigation da hai singdaba thawong asigi matangda Prime Minister amadi Union Home Minister da wakalagani su hairi matam kayagi mamangdagi Mainaba authority na hanna yengbidana laklaba lang Thabal Assembly constituency ki manung sanba singjami makha dalaiba khongnang phaidek pi awang phura makhong thongam lerak amadi waikhom saub lerak ngarang dagi hauna constituency asiki MLA Karam Siamna drug deeper sizinaduna semjin bahawgre nong khara subada isingna khu yauna thumduna miyam satok sasinda tawbada thengnari awaba ubiduna semjin bibagi damakta MLA Siambu lerak ahum asiki miyamna thakat pa phongdokhi Wangoi Assembly constituency ki manung san laiba hiang thangda ki langpok lamkhai fawba ki lambi ase nomanini ki manungda semdin ba hawragani haina Wangoi Assembly constituency ki MLA Oinam Lukhoina Assembly constituency asiki miyamda thajaba pikre wafamasi Social Youth Club Irom Maijrao mamang makhan lekai na sinduna pangthokpa Maijrao mamang makhan lekai gi nauna sakiba community hall Sangaduna miyamda kusinabagi thoram amada phongdokibani magna makha taraduna hai Assembly constituency asiki oina su food security a ki makhada card singyan thoknaba sem saduna leire miyamna maming thagatpa yahodaba singasi thasiki kuntra fawbada manung maming pisin biduna kanaba si miyam puna lausi haina phongdoki nasi nonini sidagi soidana lambi kharasu chauthokpa nauna paka laudana khoi kolas thaba yaba season timing nong khitang parakpa nong chudraba matam haiba tare daidi da soidana kolas thana nabugi sem sabu loirabani aduga maibam lerak haiba sima suni khoige maibam lerak tegi chakhraga maning majau maning lekai bok taba yaba lerak lai lerak sisu PMJ swaida loinamak hapcharabani PMJSY na hala handragana karino alternative state ki program da kaida lakpa matamda hanbaduma hana paikhat chanaba simachu hona jage English ne tara ki oina sahi mangage Bachelors of Veterinary Science and Animal Husbandry tamnabagi pangthokiba All India Pre-Veterinary Test ki result haidokle haiba result ase website aipvt.vci.nic.in dagi yengba yagani haina serulamada khangalakle Ziri dagi Imphal tamna lakadaba railway ki hauzik paikaliba thabak thoram sing ngas North East Railway ki ship engineer 7 construction gi A Sai Babana hakthengna na satuna yengsin khre Social worker oinam Zotina masung Zonal Railway User Consultative Committee ki member CS Hemchandra Roy yauna sathaki ba khongset aduda hauzik semgat liba Ziri dagi Imphal fawba ki rail tunnel contractor ki phibam amasung malem gi oina khwai dagi wangba thong oigadori ba yauna sengba liba thong taru ki phibam singsu yengsin ki hauzik paikal liba thabak thoram sing asi chada yankhai dagi hongfu fawba da loisilakli haina masike khongset adu yaukiba North East Railway ki ship engineer 7 construction gi A Sai Babana Paumi Singda Pongdo Lamki Hauji matang aswaida break amatang laujake Manipur masamaling tongan ba ipaw singal naikoi break ta yamna tun hajarake Impact News po miyang ta dalebio FI tutorial for CVSC. Kaishampar Hodam Lerak opposite Tidim Oil Pump. Admission open for second batch. 6 months foundation course for class 11 and 12 CVSC students. Class commences from 22nd June 2016. Hostel and transportation facilities available. Unique features of FI. Discussion period for every subject. Analysis of CVSC question patterns. Highly suggested study materials for examinations. Analysis of improvement of weaker students. Top faculties from reputed CVSU schools. Please come and join. Golden opportunity for BTech aspirant students and parents. Discussion and counseling on engineering courses and its prospects. First time in Manipur on 19 June 2016 at Classic Hotel Imphal at 10:30 am sharp. Experts from engineering colleges, engineering profession and social scientists will attend the program. Discussion on how to choose career stream college. Organized by EduValley Manipur and sponsored by Sri Venkateshwara College of Engineering and Technology, Chittoor, Andhra Pradesh and RR Institutions, Bangalore. For registration and details, please contact EduValley Manipur, Babupara. Contact number 87948 57630. Admission open.
6 months foundation plus C8 course 11 science and humanities. Intact capacity 25 students per class. Class commences on Monday 20th June 2016. For details contact Gurukul, Kaisamthong Hodam Lerak Maning, Airport Road, Imphal, in between 6 am to 9 am and 3:30 pm to 7:30 pm. ITC की ओजासिंगना फाउंडेशन अमदी रिवीजन कोर्ससिंगदा सब्जेक्टसिंगबु मचा खाइना ताकपिबा अमदी मॉक टेस्ट अमदी टेस्ट सीरीज क्याना अइना ngasi फंगलिबा सिदा यामा चाउना मतेंग पांग My success is the consequences of the hard work, patience and sacrifice given by the qualified teachers of ITC and the mock test series. Breaking taram loksari hausi makhata pauda media house singda press release thinba lakpa mioi ama Zilangrong Youth Front ki thaumi singna faduna furaga matungda tamthina furuma matungda police sinaram le hairi thodo singarang telpung manga makhairum tabada thokibani Zilangrong Youth Front ki thaumi singna tamthina furaklaba mi adudi Senapati district ke manung sanba namthangjang kuldagi R Gais Salung Sai Kuntra Apokpa R Kaigu Gongni Hiramasigi Matana ngasi nongtel manpa press club ta pawmi sing unabada namthangjang kulgi mera paibi love ki member Kingwi Kamai na haikibada tha kharagi mamangda khul asi ex secretary R Makiding amasung village chairman R Katangamga Kunja Singa lamgi wahauda khana sainaba laiki thodo singi matangda Zilangrong Youth Front na Kunja Nipan bu kawkhatuna maral siraki ZYF ki thawong asigi matangda ngarang R Gaisalung na media house na press release thenba satpada mapu pharaga tamthina forakpani mapu umang amada posindana phuraba tungda Sapamena police station sinaramani asigamba thawong asi yaningde lobu khutta paidana misam amabu sanga gumna phurakiba ZYF ki thawmi singi matakta Mailaba authority na excel lakot piu natrabadi namthangjang khunja singna khongjang sangsilagani haina akan bu wafam thamki Fataba thabak tawraga ulta case ta makoina khungi praja mayambo lanba aranba ngakta sajinna raga makoina phaijilaga maran karisu laitaba praja amabu hekta pharaga praja mayamgi afaba thabak tawbagi mahutta janingdaba thabak miyoibana tawroidaba thabak jati amabu singnabani haina dum haizaning bani Titus ka mai mahakpu phadradi mahakpu matik chaba excel lokhat pidradi mahakna karigumba thabak khunja sida tawrakpa yai aduna mahakpu athuba matamda Manipur sarkarna matik chaba excel lobiyu Thawal police station ki manakta leba kenel amada sinaningai uba mongda season leram khibi Kanan Devi ki asibaksang misi sing matana singkwa JC na masala urgani hairi ngasi JC ki mihut singa chief minister ka onarba matungda misi senaba sing athuma matamda fanda ba honergani haina thajaba pirapadagi asibaksang lobagi warep adu lokhibani adabo nakala maramda misi senaba sing fadri phawba democratic oiba mongda makatana khongjang sangsingi kani haina so JC ki maikadagi thamlaki ngasi su misi ki matangda khangabok new market ta wakani fam ki amasung ngasi Jenims ta asibaksang ado postmortem taukre ngasi nung tilpung amarom taba adwai da maya Imphal konsak tagi kilometer amarom setlaga laiba Sanasam Ronel Kauba miyoi amagi ngagi farm manakta miyoi ama sidun leram liba miyoi adudi maya Imphal Bengun Yangbi makhalai kaidagi ito nahagi masanupa Muhammad Razat Khan Kauba miyoi orama yai haina phongdokli Lairabagi pangkhaida laideba miyamda ahongma mamalda fangadaba chengamadi atai potlamsing mamal hena hengatna yolamba thangal kaithida leiba dukan ama Kanglaipak Consumer Affairs Association na rate satharaba matungda namit humni pot yolbada athingba thamkhre Association asina thingjen khraba dukan asi Kamal Sarama sai kuntranipan apopa RK Sarama koba non local amagini hiramasigi matangda Association asige ko convener KK Thoksom na haikibada miyoi asina PDS ki manung sanba IN Seng Bek Khai amada lupa lising amaga chani hompu yudda yolam kibani masinanita na nongmada sangdaba yadraba polam singda pojan taudana MRP dagi hengana miyamda yolam bani asigoma thawang asi taudana ba Association asina pot yoliba singda khangan kre masigi mayokta thabak taubagi damakta dukan asi namit humni thong lolan bani Association asigi mayokta thabak tarul abadi hen akanba athingba mayok nagani haiki Ulub Nipana support torga semjaba adugumba association asina ngasi PTS ki item sing ahan boina khoi check tawjare check tawbu matamda PTS ki item sing se market ta yamna mamal tangna phanglamba sida khoi yamna sagak na ba nungai ta ba phawe aduna government gi rate yon ga taw si ma khoina lupa lising ma sa ni humpu bek
ता बेखाइदा योलंबदगी सब्सिडाइज रेट फंगनब होनबदा ngasi एखोगी पनिशमेंट ओइना हानबगी निमित हुमनी मलन तरीली एखोई थोंलोहनबगी हुंगे ngasi हौजरे मणिपुरदा होजी थेंगनरिबा इकोनॉमिक ब्लॉकेट की अवाब खमथिंग लेर मतमसिदा सिगुम्बा बीडीएस की आइटम सिंग अमदी पोजान तौब सिंग निसागी पोलम सिंग अदगी अमोनप बेकरी हक्सा मांगनिया ओइब जिंजाक मयामा तौरिबा सिंग सिदा एखोई यंखिनजंगनी मखा ताबो ओइना एखोई पेट्रोल पंप सिंग दसो एखोई ड्राइव सेशन बा हुजरगनी Board of Second Education Manipur Niloba class tingi examination na wangna pass tawra khraba mahiru singbo taramna opaki thoram singi mafam kaya da so pangthoknari Sanabdi district manung sana leiba irong khunda leiba STNB high school gi mahiru yauna handak pangthoiba class tingi examination da nipan suba amasung kunmari suba position tarakraba mahiru sing da so ngasi manama tumpiduna taramna okay CPWD Delhi da AE oina thau puriba laisio kaisingna singda leiba private school singna first division gi mahiru kaya puthopa laga government school singna photopa ngamdri singda leiba government school singda taba oza singna masa masa ge posting maphamda leiba gi mahutta singmi amada mahut chilalaga thabak tawnari ba si government miyeng sangpham thoi haiki Landam asida leriba omanglai haraubage thoram singda sindur sijinabi kenu haina Southeast Asia Cultural Organization SICO gi sirolamada appeal tawrakle District Library kam Youth Center Thawal athokpamna sai khuding pangthopagom taramathorek suba DLCYC award lisung tarataruk ngarang center sigasanila pangthokre center asina konba mafam singda leiba class 10 amasung 12 ta mark 1 fanglakraba sing amasung AIPMT da mai palaba singda amadi UPS na lower civil services examination da rank satra ke koni thoi tarakraba KSS Zibakanta da Suguno Assembly Constituency MLA K Ranjit Khambo Assembly Constituency MLA Okram Landoni amasung Thawal Municipal Council gi sia pasun tia siamona manamatum piduna ikai kunaba utke Handak haido ki ba council amasung bona loba class 10 amasung 12 ki examination singda makwang na fanglakraba mahiru singda Khuga Athletic and Library Association kumina sinduna opaki thorama ngarang kumida pangthokre mai palaba mahiru sing adabo pongning thawat po oina khangebam ahong sing meritorious award question khre hairi Handak ZNMs ki ZNM nurse Sani Tarama Pallago Doriba Asige selection criteria se Government of India gi DOPT na Thokiba Sana Kanglondagi on a tainare Maramasina DOPT na DOPT gi Sana Kanglon Sapsana Sanagadabani Haina dia Samna appeal Taurakli Karigomba Mio Karek Interesta Semjin Sajinba criteria Karada Yumpham Weraga selection Tarlabadi dia Samna Sapsana Thinglagani Haina Sirulama the Kangalakli Landamasida Kundari Maitai Furuki Oina Mahirol Dagi Sanaraklaba Lanintau Sanamai Seng Homa Thorum Pangtokre Thorumas Lanintau Sanamai Temple Board and Sinduna Ahan Mamam Rifles ki campus Manu the Laiba Haying Kongban Upong Yumpamda Pangtoki Bane Mafamasida Laiba Lanintau Sanamai Amadi Laimarin Sidabi ki Kobamda Miamna Sengbi Sengba Haiduna Tauniki Lunana Thoruma Sigamari Lenana Laiba Sig Amai Kayana Penagi Sairul Amadi Maibi Zagoi ki Tawal Sing Lining Togi Mafamda Katsaki Thasiki Tara Manga the Minister the Memorandum Pisin Krabamatung Matangi Numit Tang Tara Trukta all Manipur written to successful candidate of police constable male listening Tara Hom do Bet Singi Oiba Apurma Pangtok to Nangasi Jun Kun Fabagi Manungda Vaivagi result Haidop Yohaina Media gi Thong the Haja Krabamatungda Karigumba information Amata Pirak Tabana Maram Oiraga Haying Zun Kunma Togi Ayupung Tara Tabada Lining to Awam Kurai Lamlong Bazar the Mipama Pangtok Kadori Mipamasida candidate Singamadi Garjan Sing Soidana Saru Yavi Haina University Sirlaman Kangalakli Hayang Pangtok the International Zoga Digi Asigi Damakta Laivak Asidamas Mapa Laibak Singda Siam Sabapunamak Loikre Handak Sahi Oina Numidasigi Timna Connect the Youth Naha Singbo Tonatinaba Hengalan Bahari Sandigarda Pangtok Doriba Mapungoiba Yoga Gitaramda Prime Minister Narendra Modi Sar Yagani Hayu Pung Tareta Gihauraga Menifumanga Yoga Togani Hairi Hayang Pangtok the International Yoga Day Asiki Damak Ngarang New Delhi gi Raspata Riasul Tauki Luinana Malem Yatai Mafam Sing Britain United States of America Masung Australia Dasu Numit Asibo Pangtok Nanaba Shem Shari
Jawaharlal Nehru Manipur Dance Academy Hayang Academy asigi compound da ayuk pung nipan dagi tara makai faba International Yoga Day pangthokani haina khangalakli. Manipur Dramatic Union na Union asigi hall da ayuk pung tari dagi hauduna yoga namit thorom pangthokani su hairi. Lalibim sakashan namita Andhra Pradesh ki Siraharkota dagi ISRO na Satellite 20 thagatuna record Semga doriba asigi pung ni punipan khakta ngairak pagi countdown nga se pung mapan ka minit kuntaruk tagi haughre. PSLV C34 hariba satellite vehicle asina laimai dagi satellite singa si pukhraga Sun Synchronous Orbit SSO da matang kapsilam gani. Thagat ka doriba satellite 20 asigi manungda prithvi gi pibam yengsin nabagi damakta Cartosat 2 series satellite ama India gi mahiro singna shaba satellite ani amasung US Canada Germany amadi Indonesia gi customer singi oina apikpa makhal gi micro amasung nano satellite tarat yauri India gi launch vehicle amana khwaida gi yamna satellite pugadori ba asi handaki asina ahan oigadori Amukoma sung UCM na sinina pangtok iba taramanga sa the Great June Uprising Unity Day lisuni tarap taruk pumapung fana pangtopa ngaman kibagi damakta mateng pangbira kiba kuding mapu UCM amadi amuko na tawimal kangba utpagalan na takat ba fongdorakli loinana June tarani palisuni tara taruk tharom gi oina miyam dagi selamadi potsa gi mateng hiram amatada kudak dagi lauraroi hainaso observation committee gi maikai dagi khangalakli hauzi ngasino bagi basana bagi pau Afros A Higher Secondary School Khawai Soina under 17 Boys Imphal East District Silver to Mokazi Football Tournament ke champion oikre ngasi Komalapak Artificial Turf Ground sana ke tournament asigi final da Afros A Higher Secondary School Khawai Soina Emmanuel English School Yangpo Pibo Banjal ani amada maitiba piki bane Sathaliba tournament asigi champion oikraba Afros A Higher Secondary School Khawai Soina Banjal ani adu Mustaku amasung kiri anina match ki kuntari amasung yakhindoi suba minute singda panjal amam sansin ki bani match asida maiti auraba Emmanuel English School yangai popi gi amata ngairaba panjal aduna Renol na kaw ki ba penalty kick amata san ki bani Department of Affairs and Sports Manipur gi miyang makha the District Youth Affairs and Sports Office Imphal East sinduna sathari ba tournament asig loishin ba ki thoramadu DYASO Imphal West amasung yas ki thaupuba mi kayana thoramadu sar yaki Lamlai High School na under 17 girls Imphal East District Silver to Mokazi football tournament ki champion oikre ngasi Komalapak Artificial Turf Ground sana ki tournament asigi final da Lamlai High School na Poiro Khongjin High School ba panjal taruk amada maiti ba piki bani Satharali ba tournament asigi champion oikra ba Lamlai High School ki panjal taruk ado Y Thailand na panjal ahom Sultana na panjal ani aduga Y Kiran Bala na panjal amaga sanki Tournament asida Runa Sapta Hauraba Poire Khongjin High School gi amata ngairaba panjal aduna PS Sanathokpi na sanke Department of Youth Affairs and Sports Manipur gi makha the District Youth Affairs and Sports Office Imphal East na sinduna sathaki ba tournament asigi loishin bagi toramaduda DYASO Imphal West amasung yas ki thaupu kayana saryaki NSU Naran Konjil Mamang Laikai Masulang Tawal Khopum Cultural Club Anina Ahan State Level Open Form and Soccer Tournament ki final de Lamata Unargani ngasi sana ki tournament asig ani suba semi final da Lang Tawal Khopum Cultural Club amasung GSFC Kaisampan anina match ki apiba matamda panjal amam sanadana draw satke tournament asig sana patha ki matungina tie break match adugi aka apo ki Laibak lep naki tie break aduda Lang Tawal Khopum Cultural Club na panjal mari san ki baglona GSFC Kaisampa na panjal ahum khak sanduna match asi Lang Tawal Khopum Cultural Club ki makuta panjal manga mari da maiti banangki Naran Konjing Sporting Union sinduna Union asig sana bongda sathari ba tournament asigi football team tara man sar yari tournament asigi final match sa asigi kun manga da sana gani
Kuntaruk Suba case announcing Memorial Chess Tournament ki Taruk Suba round ngasi sana ki balusin kre Imphal College ke multi-purpose hall da Saturday tournament sik open category da Premjin Sakri Tombi bo maiti ba pi ki balunina point manga makai fangduna tournament sik champion oibagi panthung naksilakli ke Sanjoy Sudakanta Sakritombi Zeki amasung Somokanta na point manga fangduna Premjit ki matung di inari Manipur Chess Association gi minga makada Coacatal Chess Association sinduna Saturday tournament sik open category da rated player kulum do yauna sandari computer on sar yaduna switch round tare sanaba kulena under 15 category dana sandari kulum do ne switch league round manga da lamba tongnari thas ke taramati ke pangtho ba hawk tournament sik aroba round amade mana matung yen to ke thoram hayeng pangthokani Hauzi arobada moriba pamuna pizari AMC Narega gi Makhara Center na thadra pa senpam pikpa dagi numit chama ni fana thabak pibang amdabani haina Parliamentary Standing Committee ki team da Manipur Chief Secretary na khangan kre Singmi singi numit thauram pangthokre tribal rights sing phangalaba matamda da Singmi tamin nungsi sanan leiminaba ngamgani haina program convener AFC rights na phongdokre Sel tongi pibam phagalaba matamda da mi sing su phagalakani haina Commerce and Industries Minister Gomidas Konthaujana phongdokre ZSLPS na sangsilakwa khongjang gi sarung ama oina mayalambi gi samurogdagi sengmaijin fawada leba mafam sengda paktaknana wakni fam sathagre amasung mayan fal thaudok gi JSC na government thamki ba demand sing thabak ta onthorok dabadagi jun kulumdogi ahing nongyai dagi infal morelambi amasung mayalambi da puni pan gi ban thauragani hairi